One, two, three, four. Punsigi ahanba nungsiba Punsigi aroy bansu nahani Lauge haluba mitupta Enalishingi nahaku Nungsiba haido mashira Nungsiba aibado mashira Nungsiba haido mashira Nungsiba aibado mashira Uraga hamoy apin ba oy jage bibiyu ko chanabinang nang masitani aigi apaba nanginungay ba uraga hamoy apin ba oy jage bibiyu ko chanabinang nang masitani aigi apaba Kauge haluba mitupta Enalishingi nahaku Nungsiba haido masira Nungsiba aibado mashira Nungsiba haido masira Nungsiba aibado masira Thank you. Matang sini yamna nauna Manipur ke प्रजा में अपना उसीमती पामना बिरिबा पामना बिरकलिबा Nungsiraba ayinaw ay satramis Mr. Chang Thokle SK Mangang Hausinjari sa imagag presenta unke SK Mangang